ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯤꯕ ꯑꯗꯒꯤ ꯀꯄꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯀꯄꯜꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯀꯔꯦꯟ ꯏꯅꯔꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯥꯏꯜ ꯑꯍꯨꯝꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯒ ꯆꯨꯁ ꯇꯧꯕꯤꯔꯒ ꯌꯦꯡꯕ ꯍꯧꯔꯁꯦ ꯑꯗꯨꯒ 288 ꯍꯥꯏꯅꯀꯣ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯦꯟꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯅꯕ ꯑꯗꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯩ ꯉꯥꯛꯊꯣꯛꯅꯕꯀꯣ ꯑꯐꯕ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯦꯖ ꯍꯥꯏꯇꯥꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣꯕꯀꯣ ꯆꯪꯉꯒ ꯃꯦꯁꯦꯁ ꯑꯩ ꯂꯤꯡꯕꯨꯗꯤ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯣ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁꯤꯒꯤꯁꯦ ꯊꯤꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯖꯗꯦꯕꯀꯣ ꯑꯃꯗꯩ ꯍꯦꯟꯅ ꯑꯗꯨꯅ ꯅꯝꯕꯔꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕ ꯑꯩꯗꯣ ꯅꯝꯕꯔ ꯑꯃ ꯂꯧꯖꯈꯤꯒꯦ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯑꯗꯨꯗꯨꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯝꯕꯔꯁꯨ ꯌꯥꯎꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯊꯪꯗꯩꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯗꯨꯗꯤ ꯌꯦꯡꯕ ꯍꯧꯔꯁꯤ ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯅꯔꯤꯁꯦ ꯑꯐꯕꯗꯤ ꯑꯗꯨꯝ ꯄꯤꯀꯣ ꯑꯐꯕ ꯉꯥꯛꯇꯅꯦ ꯄꯤꯔꯤꯁꯦ ꯑꯗꯨꯕꯨ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕꯗꯧꯅ ꯇꯧꯋꯦ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯅ ꯑꯗꯨꯝ ꯏꯉꯥꯎ ꯉꯥꯎꯔꯒ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯙꯥꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯋꯦ ꯃꯥꯒꯤ ꯀꯩꯅꯣ ꯋꯔꯛ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯗꯤꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯕꯗꯧꯅ ꯇꯧꯋꯦ ꯑꯃꯁꯤꯅꯀꯣ ꯑꯗꯣ ꯊꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯏꯟꯚꯣꯜቭ ꯇꯧꯕ ꯈꯣꯠꯄꯒꯤꯗꯤ ꯅꯠꯇꯕ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦꯀꯣ ꯑꯅꯝꯕꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯍꯥꯟꯅꯒ ꯃꯥꯟꯅꯔꯛꯇꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯕ ꯑꯗꯨꯝꯈꯠꯅꯕ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗꯁꯨ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯑꯗꯨمꯈꯔ ꯀꯟꯐ꯭ꯂꯤꯛ मचा मचा ꯂꯩꯕꯒꯤ ꯑꯗꯨꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁ ꯐꯖꯅ ꯆꯠꯂꯦ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯄꯥꯁꯀꯤ ꯑꯣꯏꯕ ꯏꯁꯨ ꯃꯆꯥ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯄꯣꯛꯄꯒꯤꯀꯣ ꯅꯪꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯒꯤ ꯅꯪꯉꯣꯟꯗ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯄ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯑꯐꯕꯗꯤ ꯑꯣꯏ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯣꯟꯖꯔꯝꯕꯗꯧꯅ ꯇꯧꯋꯦ ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯗꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯗ ꯅꯪ ꯍꯥꯟꯅꯗꯤ ꯅꯣꯟꯖꯔꯝꯕꯗꯧꯅ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯁꯛ ꯀꯥꯛꯄꯁꯦ ꯈꯔ ꯍꯧꯔꯛꯇꯣꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛ ꯀꯥꯛꯄ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯈꯤꯇꯪ ꯑꯩꯒꯤ ꯋꯥꯔꯗ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯑꯗꯨꯗ ꯁꯤꯡꯅꯔꯛꯄꯅꯦ ꯑꯩꯒꯤ ꯋꯥꯔꯗ ꯈꯪꯕꯤꯗꯦꯅ ꯍꯥꯏꯕꯒꯤꯀꯣ ꯑꯩꯒꯤ ꯃꯃꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯏꯖꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯕꯨ ꯏꯖꯠ ꯇꯧꯕꯤꯗꯦꯅ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯒꯤ ꯁ꯭ꯇꯦꯖꯇꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩꯁꯨ ꯊꯨꯡꯅꯗꯕꯒꯨꯝꯕꯗꯤ ꯇꯧꯔꯣꯏꯀꯣ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯈꯠꯄꯤꯒꯅꯨ ꯊꯨꯡꯅꯗꯕ ꯂꯩꯇꯦ ꯑꯩꯅ ꯁꯤ ꯈꯨꯝꯖꯤꯜꯂꯤꯁꯦ ꯁꯤꯗꯩꯁꯦ ꯈꯨꯝꯖꯤꯟꯗ ꯌꯥꯗꯕꯩ ꯈꯨꯝꯖꯤꯜꯂꯤꯅꯦ नहानꯁꯨ ꯁꯤ ꯀꯩꯅꯣ ꯆꯥꯕ ꯕꯦꯟ ꯆꯥꯏ ꯑꯗꯨꯗꯨꯒꯤꯅꯦ ꯂꯚꯔꯁ ꯊꯣꯛꯄꯅꯦꯕꯀꯣ ꯂꯚꯔꯁ ꯊꯣꯛꯑꯦ ꯅꯣꯏ ꯄꯥꯏꯜ 1 ꯀꯥꯡꯕꯨꯈꯩꯒꯤꯁꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯐꯅ ꯁꯥꯎꯅꯔꯁꯨ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣ ꯀꯣꯟꯇꯦꯛꯇꯒꯨꯝꯕ ꯂꯩꯅꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯅꯤꯀோ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯀꯄꯜꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯕ ꯑꯃꯅ ꯉꯥꯡꯕ ꯇꯥꯟꯅꯗꯕ ꯑꯃꯅ ꯉꯥꯡꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯟꯅꯗꯕꯤ ꯃꯥꯏ ꯊꯣꯛ ꯂꯩꯅꯕꯩ ꯇꯥꯏꯞ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯀꯨꯏꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯇꯦꯝꯄꯣꯔꯔꯤꯅꯦꯕꯀꯣ ꯉꯥꯛꯇꯪꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯗꯁꯥ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦ ꯉꯥꯛꯇꯪꯒꯤꯅꯦ ꯁꯤ ꯀꯨꯏꯅ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯀꯔꯝ ꯀꯥꯟꯐꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯇꯩ ꯏꯅꯥꯎꯁꯤꯕꯨ ꯑꯗꯨꯝ ꯈꯟꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯎꯔꯤꯀꯣ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯃꯔꯛꯁꯤꯗ ꯀꯩꯁꯨ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣꯏꯀꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯅꯝꯗꯤ ꯈꯔ ꯀꯜꯂꯦ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯅꯝ ꯀꯜꯂꯦ ꯅꯪꯁꯨ ꯑꯅꯝꯈꯔ ꯀꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯛꯅꯕꯒꯨꯝꯕ ꯈꯔ ꯌꯥꯎꯕ ꯁꯤꯁꯤꯅ ꯏꯒꯣꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯦꯕꯀꯣ ꯏꯁꯨꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯐꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯧ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯧꯑꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯌꯥꯅꯤꯀꯣ ꯍꯣꯏ ꯑꯃꯗꯨꯁꯨ मतम पीगदबनेको मासु मतम पीदबगी साउनिंग अरमगनीबा अदो कैसुमता खल्लुनुको याम कुइना सुमाय सुम कैसुम तौरोय कैसु अंगांगुम्बा हयेंग खितंग चौखलागा हायगद्रा अंगांगजिना
ꯍꯥꯏꯗꯤ ꯑꯉꯥꯡ ꯂꯩꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯅꯤꯀꯣ ꯑꯉꯥꯡꯒꯨꯝꯕ ꯆꯥꯎꯔꯛꯑꯀꯥꯟꯗꯒꯨꯝꯕ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯤ ꯑꯅꯝꯗꯤ ꯈꯤꯇꯪ ꯀꯜꯂꯅꯤ ꯑꯅꯝꯕꯁꯤ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯝ ꯈꯤꯇꯪ ꯀꯜꯂꯦ ꯑꯗꯣ ꯐꯠꯇꯕ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯂꯩꯅꯅꯤ ꯔꯣꯂꯔ ꯀꯣꯁꯇꯔ ꯔꯥꯏꯠꯀꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯇꯞꯇꯥꯏ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯅꯤ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯦꯝꯕ ꯄꯨꯡꯕꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯤ ꯄꯥꯏꯜ 1ꯒꯤꯁꯦ ꯑꯗꯨꯅ ꯊꯨꯡꯅꯕꯁꯨ ꯑꯣꯏꯌꯨ ꯊꯨꯡꯅꯗ꯭ꯔꯤꯕꯁꯤꯡꯅ ꯑꯗꯨꯒ ꯊꯨꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨꯀꯣ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯁ꯭ꯇꯦꯇꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡꯁꯦ 3 ꯄꯥꯟꯒꯗꯕꯗ 3 ꯈꯛꯇꯪ ꯄꯥꯟꯕ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯕ ꯏꯆꯥꯟ ꯆꯥꯟꯅꯗꯕꯗꯧꯅ ꯇꯧꯋꯦꯀꯣ ꯑꯦꯐꯔꯠꯁꯦ ꯑꯃꯅ ꯈꯛꯇꯪ ꯊꯥꯗꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯧꯅ ꯇꯧꯋꯤ ꯑꯃꯁꯤꯅ ꯃꯋꯥ ꯏꯔꯧ ꯂꯧꯗꯕꯗꯧꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯣꯚꯔ ꯊꯤꯡꯀꯤꯡꯁꯨ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯀꯣ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯈꯟꯖꯜꯂꯦ ꯁꯤ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯀꯥꯡꯕꯨꯈꯩꯁꯦ ꯑꯅꯝꯕ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕ ꯀꯥꯡꯕꯨꯈꯩ ꯑꯅꯝꯕ ꯑꯣꯏꯌꯦ ꯍꯣꯠꯄ ꯌꯥꯕ ꯍꯣꯠꯅꯔꯛꯑꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯨꯏꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯑꯦꯟ ꯑꯣꯐ ꯇꯧꯔꯒ ꯂꯩꯔꯛꯄ ꯉꯁꯥꯏꯒꯤ ꯇꯣꯛꯁꯤꯛꯈꯤꯇꯪ ꯑꯣꯏꯕ ꯁꯥꯏꯀꯜ ꯑꯃꯗ ꯂꯩꯕ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯇꯣꯛꯅꯔ ꯍꯟꯖꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯂꯩꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯖꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯤꯀꯣ ꯑꯅꯤꯔꯛ ꯀꯥꯏꯅꯈꯤꯕ ꯑꯅꯤꯔꯛ ꯍꯟꯖꯟꯅꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀೋ ꯑꯅꯤꯔꯛ ꯀꯥꯏꯅꯕ ꯃꯔꯛꯇ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯨꯕ ꯌꯥꯎꯔꯒꯗꯤ ꯑꯍꯨꯝꯁꯨꯕꯩꯁꯤꯗ ꯁꯣꯏ ꯀꯥꯏꯅꯅꯤꯀꯣ ꯀꯥꯏꯅꯒꯗꯕ ꯌꯥꯎꯔꯤ ꯁꯤ ꯄꯥꯏꯜ 2 ꯃꯔꯛꯁꯤda ꯌꯥꯔꯣꯏꯗꯕ ꯈꯔ ꯂꯩꯔꯤꯀꯣ ꯍꯣꯠꯄꯗꯤ ꯌꯥꯝ ꯍꯣꯠꯅꯩ ꯑꯃꯈꯛꯇꯪꯅ ꯍꯣꯠꯅꯩ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯤ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯦꯐꯔꯠꯀꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯤ ꯑꯅꯤ ꯆꯪꯉꯦꯀꯣ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯗꯦ ꯃꯈꯣꯟ ꯊꯣꯛꯇꯦꯀꯣ ꯈꯨꯠ ꯑꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯈꯛꯇꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯃꯅ ꯈꯤꯇꯪ ꯑꯦꯐꯔꯠꯁꯦ ꯊꯥꯗꯗꯕ ꯂꯥꯏꯊꯣꯛꯄ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯒꯤꯞ ꯑꯞ ꯇꯧꯔꯛꯄ ꯂꯥꯁꯇ ꯈꯪꯕ꯭ꯔꯥ ꯃꯍꯩ ꯆꯥꯔꯝꯗꯥꯏꯗ ꯒꯤꯞ ꯑꯞ ꯇꯧꯕ ꯊꯨꯡꯅꯔꯝꯗꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯀꯥꯡꯕꯨꯈꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯌꯥꯎꯔꯤꯕ ꯃꯥꯜꯂꯦ ꯁꯤ ꯄꯥꯏꯜ 2 ꯀꯥꯡꯕꯨꯈꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯈꯝꯕꯟꯈꯔ ꯆꯥꯎꯋꯦ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯀꯥꯡꯕꯨꯈꯩꯁꯦ ꯈꯝꯕꯟ ꯈꯔ ꯆꯥꯎꯋꯦ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯕꯅꯤꯅ ꯑꯣꯕꯚꯤꯌꯁꯂꯤ ꯈꯝꯕꯜ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯅꯤꯡꯕ ꯀꯥꯏꯒꯗꯕ ꯂꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯥꯏꯜ 2ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯕꯨ ꯑꯅꯝꯕꯅ ꯑꯐꯕꯁꯦ ꯑꯣꯏꯗꯦ ꯂꯩꯇꯦꯕꯨ ꯊꯨꯡꯅꯕꯗꯤ ꯑꯣꯏꯌꯨꯀꯣ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯕꯨ ꯄꯤꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯣꯏꯁꯟꯕ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯥꯏꯅꯕ ꯀꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈꯤꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯤꯀꯣ ꯀꯨꯏꯗꯅ ꯀꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯅꯣ ꯀꯟꯇꯦꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯂꯩꯈꯤꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯤꯇꯪ ꯋꯥꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣꯈꯤꯇꯪ ꯆꯦꯛꯁꯜꯂꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯕꯥꯅꯤꯅ ꯍꯥꯏꯗꯤ ꯅꯪ ꯈꯛꯇꯪꯅ ꯁꯣꯜቭ ꯇꯧꯅꯕ ꯍꯣꯠꯅꯔꯒ ꯑꯃꯁꯤꯅ ꯁꯣꯜቭ ꯇꯧꯅꯕ ꯍꯣꯠꯅꯗꯕꯗꯣ ꯑꯦꯐꯔꯠ ꯊꯥꯗꯗ꯭ꯔꯒꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯀꯣ ꯅꯪꯈꯛꯇꯪꯅ ꯍꯣꯠꯅꯔꯒ ꯑꯃꯁꯤꯅ ꯍꯣꯠꯅꯕꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯀꯥꯏꯅꯕꯗ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯁꯥ ꯅꯊꯟꯗ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯐꯕ ꯂꯧꯈꯠꯄ ꯌꯥꯕ ꯍꯥꯏꯕꯕꯨ ꯇꯣꯛꯅꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯤꯗꯣ ꯁꯔꯀꯜ ꯑꯃꯗ ꯑꯗꯨꯝ ꯎꯡꯉꯒ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯊꯦꯝꯃꯒ ꯃꯥꯗꯤ ꯌꯥꯕꯅꯦ मादी दुम खलेरगा दुम यानी हाइबेगी टाइपता को दुम पाउ फाउनद्रसु मादी दुम ngai leiramdoine मादी दुम थमोइ सेंगबने मादी नुपा तोपा कोइबा ngamde नत्रगा मादी नुपी तोपा तोपा कोइबा ngamde ai khatanga दुम नुसिरे लेबने हाइबेगी टाइपता खनबम तौरीबको अदुदुना granted लौबसिना मरम ओरगा नसागी सेल्फ रेस्पेक्ट कायरकपा मांगकपा हाइतारेको सी प्रॉब्लम से लई अदुगा अखो युम पालबा कांगुगी ओनि येंगपा मतमदसु को ngasagi matai manawgi oiba relationship se ya yade ko khanaba isau langnaba ko imungsida gyamen tadabida kaisuna taba wa macha amda oraso wa chauthoknaba do adugumba tawe yamna isau yam langningba uba yadaba hui hodongi tapta chiknabai tapta dumain tawe mapamda halakadabasu yauri ado si pra divorce tawbagumbagisu adu amani yauri divorce tawba ya chances wangi ko amadi
amadi hadi kharadi dum yauriba chance divorce tawba yabagi yadre si pile 2 gi se khara yadre lokatpa phajana ado ai kano tawge manifest tawbiyo ko fataba amta thokta bo oyo kano afaba haidi hena chawkhatpa ko thungna biraba kangu gaina hena mari chesanba gyantana haidi gyanta taminaraga phajana ina chikna yum panminaba ngambo oyo aduga in a relationship ta lariba kangu gaina matam tang longno reflect tongno ai soibana sini ma ge soibana sini habda communicate tongnaraga phajana wari sanaraga ko gyantana kano to yengo ado si loina maki di nate ado anamana di oidi oire yadreba yengbada adona personal reading pambiraga di ko ai mkha da description da link hapcharamge phajana yengse ado all the best ko paltu ga yam pungning handaba tawgono loina maki nate khara yauriba kangu haidi paltu yengbada reading da yengbiriba khara sidang neba ko khara je kayam oidoino khangde duna na check tawbiyo dum reading tawraga yengse ko pile 3 khanbiri by chil now singi reading hauserge yamna phai ko pile 3 khali by chil now sing noi gi lei relationship status se yeng matam da apha nga ta pi apha baza han hairake ko yum pan minaraba couple gi oini yang padadi angang yawgada balai ko pregnancy gi news ta ga dori koi tana ko conceive oi bangam gani hana ngamam da ba yawraga di ngam gani soidanam ki koi tana nungai ba pau tabo oyu ko afaba nungai ba pau tabo oyu aduduka kaino tawe yum pan ba kuidri ba yawraga su ko moi pregnancy gi news laiye afabane adagi paisa gumba phangada su lay marup yawmina ba gumba yawba male nungshina ba marakta oidoira khangdi haidi pakhang lai sabi singge ko marup yawmina ba su yawba male ko paltri khali ba singse ado paisa phangada ba khokada ba adagi pot ka lemina dana adagi hara leiba sumaina laiye adagi parents ka una ba gumba handakse koi dana khoigi parents ka thengna dana una dana khoigi sakhang mai khangna bagi dugumba lei do yamna aphaba nga to oye hona jaruba mahai wana phangba adumaina yam wana hona jarakpa mahai phangba gumba su lei ikoi dana chenba chongba tawgadaba ntraga luhongba oidoira khangdene luhongga doriba mi yawba male ko paltri khaliba marak sida luhongga doriba yawba male happy married life ko November da honggadaba yawragadi phajana ingna chikna gyantana nushijana na leiba oyo smaina wish tawjage aduga paltri khaliba chilnaw singsi am kuina nushinaraga ne khogi wana panthongpam yobado mahi chaba haidare ko nushinarubagi mahi phangbado adugi panthongpam yobado adudo soidana maki yogadore ko chenba guma yawgadabu su male paltri gi se loi anamana thongnagani sengna ge ko paltri gi se anama loi thongnagani aduga aphaba nungaiba yam chanaba piye khangdi yengbada pukning shyam nushi ko yom pan ga doriba yawba male 3 gi se ai luhongada ba yawba male do nushi yengbada ko aduga matai manau gi oiba mari haitare ko yom ban minaraba singgi oina yengpa matam da su paisa nusa tana dana khotana yum sabagi yamna harauna sen tungsanba adagi marup phangba adumaina tawraga khogi yum sabagi plan guma tawba yawba male soidana maki ngamgani ko paltri gi chilnaw sing yum sabagi plan tawba jingdo adagi yum saramaga lotion bangam daba guma yawraga su ko soidana maki ngamgani adagi yam phai honaba yam kalle khangbasu yam kalle paltri gi se wasu yam waminare yam kathokpagi sarukta oiraga lai ko matai manau gi oibane sina aina harisina emung sida kathokpai sarukta oiraga lai aduga ai chadrusu ma chara loire haibagi khanjabado adumaina yam nungsiba emotional loiba dugumba ma oiye paltri gi se ko aduga macha singi haitare ko macha singi khanbada wajaraba adumai oiye nupina anamba oye sigise machagi damakta kano tawba khanjabado kamai tawdoino hayeng exam sina kamai tawdoino adagi magi chawra kanda masibo kamai tawbono like dena ko mama ma oibagi dumaina wajaba adugumba je khara aina feel tawe haitare phaujayeba ko ado afaba nga to oibinarase gyanda paisa nungsagi khara waramba kholamba mayam adagi
ꯈꯔ ꯇꯠꯄꯗꯧꯅ ꯇꯧꯋꯦ ꯄꯩꯁꯥꯁꯦꯀꯣ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯈꯤꯇꯪ ꯋꯥꯕꯗꯧꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯁꯨꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯦꯇꯦꯟꯁꯟꯁꯦ ꯈꯤꯇꯪ ꯄꯤꯕꯤꯗꯕ ꯅꯦꯒ꯭ꯂꯦꯛ ꯈꯤꯇꯪ ꯆꯥꯕꯗꯧꯅ ꯇꯧꯋꯦ ꯃꯇꯩ ꯃꯅꯥꯎꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯅꯨꯄꯤꯅꯀꯣ ꯈꯤꯇꯪ ꯅꯦꯒ꯭ꯂꯦꯛ ꯆꯥꯕꯗꯧꯅ ꯇꯧꯋꯦ ꯄꯩꯁా तानबगी लंबीदा दुम चलगा हाइदि कारबार तौबगी नत्रगा थबक्कीनेना दुम तौरा लैरगा नुपी आंगांग येंजनबा ngamdaba हाइतारे इमुंग मनुंगी दुगुंबा खरा लै अदो फत्तबैदि नतेको अफबगी दमक्ता तौबने माइगे थबक्तुना यादबैने अदुना लाना लौगनु अदु नुसिनौ इसौबुदि खितंग लांगे आई खंगे अदो खंबन्नबैने नुसिबैने हाइना लौगे फत्तबरोमना पुथोक्तबिदको अदुगा सुप्तत तत्नदबा मरी म ओइबा को हेना कनबा मरी हेना चेटपा मरी ओइबा अदुगा तौरु तौरु खुतिंगदा दाव याबो ओइजरो को पाइल 3 खलिबा इचल नाउसिंग अदुगा पर्सनल रीडिंग पाम्बिरगदी हाइदि इसागी ओइना कुपना येंगनिंगबा लेरगदी आई लिंक हपचरंगे दुम येंगो मेसेज थाबिरो को डिस्क्रिप्शन दा लिंक हपचबने